Malemda numit tati hainariba British ki mayokta lanthengabada leibakidamak thawaina pontha pikraba athoba singi mafamda Federation of Haumi na awangba thakta ikai khumnaba utlakli Federation of Haumi gi President Sapamja Jadumani na khurek piduna thadorakpa cherolamana hai maithigani khangna British ki mayokta lan sokna duna nokna thawaina pontha pikiba athoba singi mafamda awangba thakta ikai khumnaba utli matamadugi Manipuri athoba singna British ki matik magun khangkhidaba nate adumoinamak lan yaudana tarai na ningtamba pitokadaba furup natabana athoba sing aduna hanba leitana lan thengnakibane lanfam aduda pauna brajabasi amade chinglen sana yauna athoba kaya thawaina pontha pikibani aduga beauty candrizit amade thangal general na miyam mangda thauri yanduna hatkibani August 16 athoba singi numitna lakpada Federation of Haumina athoba sing adubu awangba thakta ikai khumnaba utli amade makoigi thauna lingjel adu ngasigi miroda jelhobo oirasanu hainasu cherola sina makata na phongdorakli